Chatkadaba, Manipur Kanba Khongchat, Shougatminnasi Haina, Committee of Civil Societies KANGLEIPAK CCSK ge MAIKEIDAGI PHONGDORAKLI, CCSK ge Organizing Secretary M. Joy Luwang na khuyek piduna thadorakpa cherol amada matam amada Asiatic Power oina haina humna palamba masagi kaknanaba political make leizaba definite territory masagi lengak amadi sovereignty leizaramba iramdamasi India ki khabai khara saba thausilna ngasidi kangkhong chaire India lenga ki kuthangda foreign missionaries kaya changhalaktuna Manipur gi kanglup furuk kaya da masa gi lol na chatna ka lonchat amadi kananaba ethnic politics to haina hukam shinduna kanglup furup suna hunduna iramda Manipur bu machet kaya thokna thugaina ba hotna ba leptri Iramda Manipur bu machet tana thugai gadaba thausil thauram amata lamdam asigi miyamna yadi haiba khanghananabagidama kokomina senduna pangthokadoriba Manipur Kanba Khongchat CCSK amadi masigi chatminnariba lupsing maruina UNACSU AMYPCO KAPFA KAKIL CHITUWA WWOK NILAK KWWA SUK UCSCK nasu thawai hakchang yauna saruk yagani loinana lamdam asida leiriba kanglu furu pumnamak amadi tongan ba sinfamda leiriba pumnamak nasu soidana saruk yabiu haina appeal tawrakli